अहानबदा मरोइबा पाउ हौजिक स्टेट असिदा कांगलुप अनि गी मरक्ता थोकलिबा इरांग असिगा मरी लैनना मफम कयादा खुद थोकनरी मिसम अनि सिखरे युम कयामा मई थाखरे आर्मी चीफ जनरल मनोज पंडे मणिपुर ngarang laktuna security deployment ki assessment tawkre governor unakre TNL na tangkhul furu ki jurisdiction da tokhaiba administration thambak khak yaroi hana PM da memorandum pisenkre New Second Tribal Market maya gi dim dailong kabui khulda security personnel singna dukan mai thaba yaning de ZU MAMI TV News Meet yang tabiriba singbu taramna okchari Hauzik lamdam asida thokliba irang asina maram oiraga laikhidraba madi awaba mayok nervous singi mafamda MAMI TV na saruk yajari amana amabu ngakthok sen tawnaduna lamdam asida amuk hanna santi puraknaba apunbagi saktam kaihandana khundaminariba kangruk masengi marakta mahausagum nungsi sana laiminanaba ekhoi khudimangna hotnaminase pawmukha pijari Hauzik state asida kanglub ani gi marakta thokliba irang asiga mari lainana mafam kayada khud thoknari misam ani sikre yung kayama mai thakre Army Chief General Manoj Pandey ngase Imphal da laktuna Manipur state asida oiriba kanglub ani gi irangna maram oiraga tangdu laita daba fibam asigi matangda security na lokhatliba section thorangi matangda comprehensive assessment ama tawkibaga loinana Manipur gi Governor Anusuya Uike Raj Bhavan da ngarang numidang wairam unakre Army Chief Manoj Pandey na state asida ngarang mahaki numit nini gi oiba khongchet asida Eastern Command gi officer singa unaduna hauzik oiba state asigi crisis ki matangda security force singna lokhatliba santi raksa ngakpagi thabak thoram singi matangda briefing piduna paudangki ngasi Army Chief Manoj Pandey na ngasi tongan ba mafam singda ground operations sa thariba mafam singda chatuna army unit singi commandant singa unaduna security ke assessment report lawani amadi mahak na chief minister N Biren amasung security advisor Kuldeep Singha unaduna hauzik lai riba state asigi law and order ki fibam gi matangda wa khanaduna hauzik state asida oiriba irang ase athuba matamda loisinna bawa tanagani hairi Official source na hai Manipur state irang kansilakmana maram oiraga Assam Rifles amasung army na Manipur sinba thongna security ke section thawang sing lokhatuna state asida pamdaba thaudok sing thoktanaba hotnaduna lakli hairi Security force sing Imphal East amasung Churachandpur district singda kangup ani gi marakta khuthoknaba sing ngakthokuna leire Amaramda khulai paiba miscreant singna awang basinglomdagi kumtharaktuna security force singda attack toina sathai laibak phabadi attack sing aduda security force sing maikaida asok apan yauki de hairi adum oinamak security force singna mikup nahum singna chingnaba mafam singda operation sing chathaduna mafam kayada security ge ngak senbagi thabak lepalaitana chathari hairi Panbayai Army Chief General Manoj Pandey na ngarang Manipur da laktuna security ke section thorang singi assessment tawkiba ase Union Home amisana se state asida oiriba fibam sing me kunma pande state asida laktuna yengsinaba sem sarba siga mari laine hairi Tangkhul Frup Singhi Apex Body ama oiriba Tangkhul Naga Long TNL Prime Minister Narendra Modi da memorandum ama bisinduna Tangkhul gi jurisdiction da tokhaiba administration thamba khak yaroi haina khangan kre hairi TNL gi President David K Simrena Prime Minister Narendra Modi da pisin kiba memorandum adu da yelhomi gi saktam amasung top topa culture mapan gi safu singdagi ngaktuna thamnaba taksin ki Tangkhul Naga Long gi jurisdiction makha da leiba District natraga area da tokhaiba administration ama sembak yaroi haina Simrena memorandum aduda khanghan ki memorandum aduda hauzik sathariba Indo-Naga peace process asi framework agreement da yumfam oiraga athoba matamda wakhai puraktuna awang nungpok lamdam da tangdu laita daba amadi ngapigani tangdu laita ba amadi mara set pa fibam da thamnaba so taksin ki haire
Peace and Relief Committee Hairok na silaga Hairok Higher Secondary School da hangliba Relief Center da laibi nupi ama ngarang Thobal District Hospital da soidengam dana angang nupa masa ama unakre hairi. Nupi adugi maming Sagol Sem Ongbi Lingthoi Ngambi Chahi Kunmathoi Mapuroiba S Haridas Kawi Imphal Iski Nungbrang Dagini Relief Center asitagi phangba pau amagi matung ina ngarang angang unariba asi Mapuroibaga loinana tha asigi tarani thoidagi hauduna Hairoki Relief Camp asida hauzik thokliba irang asina maram oiraga lanjelaktuna lairakibani. Makoina lakpa numit aduda nupi adu tha mapangi angang naupuraki. Laibak fabadagi ngarang ayuk pung tara minit tara mangarum taba khangabokta laiba Thobal District Hospital da angang nupa ama tekta kaidana unakibani. Angang unaba aduda achauba thaudang laukiba CIC Hairok amasung District Administration Thobal gi team singda relief camper singna thagatpa phongdokre hairi. Haukiba me kuntaruki numidang pung mapan makhairum taba matamda ARF ki security personnel singna Imphal Iski manung sanba Tribal Market manakta laiba Dimdailong Kaboi Khul Colony da dukan ama mai thabagi thaudok adubo Zeliangrong Union ZU Assam Manipur amadi Nagaland akanba mawngda yaningdaba phongdorakpaga loinana masigumba mathonghukdaba thaudok asina state asige hauzik oiriba fibam asida hena khudongthiba oigani hairi. Union asige General Secretary gi Cherol amana hai tang kuntaruki thaudok adu yu ngawba security personnel singna thokhanbani mari lainaba authority na yamna thuna senariba personnel sing suspend tawkiba adu thagatli adu bu hena kanba action lokhatuna thabaktagi terminate tawgadabani hairi. Manipur gi miyam na tok nga sandoktanaba amasung tabada nungaitaba wahay wata sizinaba leptuna hauzik oiriba state asigi fibam asi phagatnaba hotna si loinana atay kangrop singi sentiment soktanaba hotna si hairi. Aroibada maruiba pao mahna. Hauzik state asida kangrop ani gi marakta thokliba irang asiga mari lainana mafam kayada khut thoknari misam ani sikre yung kayama mai thakre. Army Chief General Manoj Pandey Manipur da ngarang laktuna security deployment ki assessment tawkre Governor unakre. TNL na tangkul furuki jurisdiction da tokhaiba administration thambak khak yaroi hana PM da memorandum pisenkre. New Second Tribal Market Maya gi Dimdailong Kaboi Khul da security personnel singna dukan mai thaba yaning de ZU. BTV News Lesson Jare yang birip sing bamuka na thagat jare.